Logi wangmada Nambul turen mapanda sajiliba dukan yauna tongan ba infrastructure kaya takthokpa haukhre. Dukan yauna infrastructure kaya takthokpagi thabag asi Imphal West DC gi mityang makhada SDC Imphal West Central 2 ne luchingduna chathakibani. Takthokpagi thabag chatharingai manungda pamdaba thokdok thoktanaba Imphal Police Station amadi CDO Imphal West ki team ani na ngak senki. Environment Department, PHED Department amasung DC Imphal West ka punna khutsamnaduna chathariba khongthang asigi manung channa pisumthonggi makha thangba maikei hauba marak mapagi turen mapanda sajinba dukan amadi pot yonfam sing takthokhi. Masigi mathakta Waisel Maril loinana Naga Nala mapalda lona yadaba maongda sajilamba dukan amadi infrastructure sing takthokhi. Nongju tha matamda ising ichau thokliba asidagi ngakthokpa ngamnabagi pandamda nongju tha mamangda khongthang asi paikhatpani haina SDC Imphal West Central 2 gi maikaidagi phongdorakli.